September 9 Prime Minister Narendra Modi Assam da lakkadouri. PM Modi na Assam da Yorokpaga, Golaghat District ta Kro Lising Mariga Chani Jangna Semgatliba, Numaligarh Refinery Limited Bioethanol Plant Yenglaba Matungda, Mangaldoi Jarang District ta Lakduna Brahmaputra Mathakta Saba, Kuruwa Amadi Narengi Fauna Naba Semgatliba Guwahati Ring Road Saragani, Amadi Mangaldoi Medical College Hospital Sanabikitamak Foundation Stone. Yunglam laba matungda maru oiba thoram oiriba chahi ama chupna pangthokadoriba Bhupen Hazarika Bat Sanitary Celebration da saruk yagani haire Assam gi CM Hemanta Biswa Sarma na phongdokibada Prime Minister Narendra Modi gi makhada developmental project kaya senggatpa ngambani amade center da ge thadarakhiba funding sing state na niyam chumna sizinabana maram oiraga chawkhatpa lambi rom da lakpa ngambani haina mahakna makha takhe